Hello friends, Kuman Haino the Lai Jose, Aduga, Sidalari by Maning the Lady, Pambia, Haino Pambini, Cosi, the gay, Asicatanate, Sona Candasu Lady, and the gay Sona Canta Maning the Amalego, Aduga, Sima Pam Sequigi, Lilongi, Aduga, Punal Chingina Moka, Makong the Oid, never Lilongi side to Oid, never go. Ado sigi area haita sigi akoi bada lai riba haino pami mayam se aisi su mayam do chara ge aduga haino pali kupana dagi mafam sigi phajabado mayam puni yangina se ko dudi let's go aduga sigi ching se asina funal maring ching du ne bako sigi maton se sida ne khoi ge koyen sam khoi adagi boniam khoi ge laikai do asi ching si asom sai to oi do ne bako sina adagi som side ta leira aduga sigi side se sina lilongi khun ne bako sina lilong mairen khun adagi thawba line do oi de ne bako sina ada lilonga adagi sigi funal ching he sigi aidi taina bai tare zo leiba keno ne mafam ne bako sigi am phajaba aduga amna nusiba aduga mafam se akoina angang ring edu si am toina la am mafam ne ko si adagi somna kan side mamangom se sidana hoigi lilong chawbo khul leina ma leire kaboi singna ta khul loi de ne ba sida haino pami nga tane sida hori singje sida leiriba si haino pami nga tane dagi sida ga hori myam je sini ko akoina hana student orengai da sida dum chawa laame akoi yum ga di yamna lapna dre ko si mafam se adai si maton da ka sigi khaka ho haino nga tane si ado sigi keno se sangaga yengura se ko si mafam si na koina sahi 10 mukki mamang da di ai koire lakhe da ba handaki Sahi Taramuki Mamang de Queen Satra waiting at the Lame because Imam. Some square get away Simanunda. Senorita. Square the lucky them home Sedu has a put him hingle and Hano Pambi, Queen about Hano Pambinida. Sahi Aquina Poco da Dumasumina, Kuman, I know when I don't let a moment, has a shadum lady. Pan badi yam thina pan bane heno du ko si yengone sida pan le singje ai jum tarok ke bako si heno khupan di yong pura se thang pan bane ba si adai si maning de lai si heno ngatan si heno pambi ngatan si loina heno pa le ni si maning da ho si heno pambi ngatan adai si heno pambi ngatan si loina si maning da ho singje adagi asida mandir amaga lay adai mandir macha ama haitare ko asise akoina angang oringa la kan su le hobne do hoji sudum lerame adai mandir kucharake adagi sida pukhi yam phajaba choba masu lay pukhi amasu si sam thin landru phajadru yongone mandir si changam te yeng sine kayena thage ri yeng si ko adu funal gi si mafam se adum akhoi gi Manipur ki history da si yamna sagona na chapa mafam mane ba si se da akoina yam toina lakpa ding am de du mar ta lae ado hojiti haino mundri ko haino munda bo ibani na haji lakpa de yam nungai re duga haino si mun bagi tanja do adu da ne bi amna sawa su hawba nungsu nungai dui se ke sida laire funal ningthau temple ko adagi establish se construction se 199 haraga aroi bagi mayek simadi udre video sai lo sinjarage matang sida ko aduga khoi gi channel sida nauna changbira ko channel singna ai gi channel sibu subscribe to sindiramo aduga makha ta ba yamna kana ga daba mayam da nungai ga daba adugumba video kya soi mayam da share to jarake adu dinga sigidi bye bye